ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯁꯣꯛ 2023 ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 39ꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯕꯛ ꯇꯧꯕ ꯉꯝꯖꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ, ꯁꯦꯟꯒꯤ ꯈꯣꯡꯆꯠ ꯌꯥꯡꯁꯤꯟꯕ ꯀꯥꯟꯅꯒꯅꯤ꯫ ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯑꯍꯦꯟꯕ ꯁꯦꯟ ꯆꯠꯅꯅꯕꯒꯤ ꯃꯔꯝ ꯂꯥꯛꯀꯅꯤ, ꯑꯔꯨꯕ ꯊꯕꯛ ꯂꯣꯏꯁꯤꯟꯖꯕꯗꯤ ꯉꯝꯒꯅꯤ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯊꯕꯛ ꯇꯧꯕꯗ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯃꯇꯝꯅꯤ, ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯗ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯗꯦ꯫ ꯃꯊꯪꯗ ꯀꯔꯀ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯀꯔꯀ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯁꯨꯡ ꯊꯕꯛꯀꯤ ꯊꯧꯁꯤꯜ ꯁꯦꯝꯕ ꯌꯥꯒꯅꯤ, ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯐꯪꯒꯅꯤ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯊꯕꯛ ꯇꯧꯒꯦ ꯈꯟꯒꯅꯨ, ꯁꯦꯟ ꯊꯨꯝꯒꯤ ꯃꯔꯝꯗꯁꯨ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤ ꯃꯥꯡꯒꯅꯤ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯂꯨꯆꯤꯡꯂꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯇꯝꯅꯤ, ꯁꯦꯟ ꯁꯥꯟꯗꯣꯛꯄ ꯃꯇꯝ ꯑꯣꯏꯗꯦ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯥꯡꯕ ꯌꯥꯝꯅ ꯀꯜꯂꯨ, ꯑꯔꯨꯕ ꯊꯕꯛ ꯄꯥꯏꯒꯅꯨ, ꯁꯦꯟ ꯆꯥꯎꯅ ꯆꯠꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯗ ꯕꯤꯁꯤ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯕꯤꯁꯤ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯃꯍꯩ ꯐꯪꯒꯅꯤ, ꯁꯦꯟ ꯊꯨꯝꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯡꯍꯟꯗꯕ ꯉꯝꯒꯅꯤ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯛꯀꯤ ꯄꯣꯔꯝ ꯈꯪꯅ ꯁꯨꯔꯒꯗꯤ ꯆꯥꯎꯈꯠꯄ ꯎꯕ ꯐꯪꯒꯅꯤ, ꯁꯦꯟꯒꯤ ꯆꯥꯗꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯊꯕꯥꯅ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯀꯅꯤ, ꯑꯅꯧꯕ ꯊꯕꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ, ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯇꯧ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯊꯝꯃꯨ, ꯄꯣꯠ ꯆꯩ ꯂꯩꯕꯗꯤ ꯆꯦꯛꯁꯤꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19 ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯍꯩ ꯁꯤꯡꯖꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯉꯥꯛꯊꯣꯛꯆꯕ ꯉꯝꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯉꯥꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯖꯨꯟꯒꯤ ꯇꯥꯔꯤꯛ 19ꯒꯤ ꯔꯥꯁꯤ ꯐꯣꯟ ꯇꯥꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ